Nang krigi number sinbra aina khangnoi number to poina nang krigi paibro aibu miss tawbaga chelakani palela lakani aigi mangda lepkani hairaga nang krigi laktabra nang aibu ki kawbro ayal jebarnade nang bu kawraina harami dudi akhoi ni medical punna selection phangbuga school da facilitation tawbusu nang de lakpi dabani nang aiga unani khanbagi lotpa natra ima bokna nang chasi yade haiduna aigonda tambane ring yaw khidabduda ojame mamangda sumikai bagi chakhidabani medical su punna tamina kadra haina aina wakhal kyam khanbra aduga nang engineering choose tawkhibana tro aiga line manadaba aiga thengnadanaba aiga unadanaba nang honabane ai khangi adude handagi engineering pami adum nangonda su haidudi phone hanba paibada 143 loiba number kuding numit kuding gine amamam try tobani ai ngawbani nangi number thibada nang ai bot ke haino watpane ai ne waraga nang nungai pane 143 na loiba number phangki da baini e besu phaibat ambane ai nangi account kram hangrana koiti thibane lemba kogbo mayam thorakpodo haite yengbada lemba kyadara aina friend request thabado ai Facebook ka loina deactivate tawkre tawgani nangdi tawgani khangi aina thibada phangdana blot pane lola slotrasu ai wakal dinga si phawa hongdusidi